Image PAODAM miyeng tabiribasing busurbalana khurumjari ngasi maroiba pau pijari ngasi mafam kayada nupilan gi palan thorom pangthoknaki Tripura da nupilan gi mitam khinnaba nunglep nun tangkhre loinana Bhupendra Patel bu anirak suba oina Gujarat ke CM oina wasak laukhre pangmucha khaina pijari lamdam asida ngasi nupa singna natka luhaina lawi adubu nupa singna सेब फिजोल सिदी नाट की फिजोल मतनते नाट की फिजोल दे लमदम सेगी इमा इबेन इचे इचल सिंगतना कंदुना लाई हाइना महत मिनिस्टर खेमसाना फोंदोखरे मणिपुर लेंगाकना सेंदुना चाही असेगी नुपिलाल नुमित ngasi बाबूपरादा लैबा नुपिलाल कॉम्प्लेक्स दा लैबा नुपिलाल की मितमदा लैशु कतुना इकाई खुमनबा उतलबा मतुंगदा मपुंग ओइबा थौरम तमफासना गर्ल्स हायर सेकेंडरी स्कूल दा पांगथोखरे Thorom mapugi warol piratuna mahut and RDNPR Minister Y Khemsana phungdokhibada Manipur khunai gidama nupi singna loriba thodang ase malem gi mafam punamaki mamangda temjaningai ni lamdam asigi nupi singi thodang bu singtharaduna mahakna haikibada Manipur gi puari gi tangka kayada Manipur gi ima singna loramba thodang kaya ngasisu handri khudam oina India gi mafam ataida nupi khaktana famba ima kaite laitaba asigum malem gi mafam amatada nupi mayamna paliba sasan gi mayokta lan haukide haiki Thoromaduga mari lainana Nupilal Memorial Association Drama Party na saktam langduna Nupilal drama stage play show udki kaitel haina leidiba Bharat ki karma jaga de ima ngakti kaitel lege khogi rosida Manipur sida lei adwai daudra Nupilan sisu prithvi gi atopa jaga matada nupi me amna hora kanda sagi sasan du gi kanoda against the lan hobai se koi Manipur gi ima singna hogi aduna freedom da mamorba ima singdu ngasi ekoina nation anga koi leigi da basu yaure leibusu yaure makoi kunno khurumjari makoi gi pangal thona do ngasi ge generation su leibam thu ena khali Nupilal Nengsing Thoram All Manipur Nupi Marup na Senduna Imphal gi Irawat Wawan gi complex ta pangthokre Thoram aduda CPI Manipur State Council gi Secretary Comrade L Thoirel All Manipur Nupi Marup ki President M Sakhi All Manipur Nupi Marup ki former President S Sorojini na chingba maru iba miyoi kaya na saruk yaki Thorongi manung channa ahanba amadi Nupilanda saruk yarambi laikhidrabi ima singi photo da laikatuna miyamna ikai khumnaba utki loinana thoramduda saruk yakhiba wangang loi singi maikaidagi Manipur khunaida nupi oibi singna lauramba thodang kayabo nahongna ningsingnaki Manipur Literary and Cultural Forum Tripura amadi All Manipur United Clubs Organization amukona kusamnaduna senduna ngasi Tripura gi Berimura Community Hall da Tripura State ki thakta marifuhumdoi shuba Nupilal Nengsing numit thoram pangthokre Tripura gi MLA Krishnadan Das na thoram hogdokpiba oina saruk yaduda pangthokiba ngasi gi thoram aduda amuko gi President Phairojam Nandoluwang na Chief Guest Marifu Humdoi Nupilal Memorial Day Observation gi Convener Khoishnam Ongbi Birola na President Doordarshan Kendra Agartala gi News Editor Nomaithem Rina Chanuna Special Guest Loinana Manipur Literary and Cultural Forum Tripura gi President Ningombam Bira Educationist and Hemanta Datta Marup Paukche gi Joint Editor RK Tarunjit Amadi Takhel Laima Tengbang Loop gi President and Radhika Singhana Guest of Honor Singh Oina Saruyaki Nupilal gi mitamda laikatuna ikai khumnaba utpaga loinana hogdokhiba ngasagi thoram aduda Tripura da khundariba Manipuri singi maraktagi thongna fabi ahal oirabi ima ahumda achamba khudol potsing piduna ikai khumnaba utpaga loinana takhelai na chom haina mingthonba chahi khudingi Manipur Literary and Cultural Forum Tripura na puthokpa souvenir amasu phongduna miyamda khudol tamki
Thorom aduda Southern Manipur Art and Culture Promotion Center Kakchingi miyoi kuntaret na saba team amasu saruk yaduna ngalingai matamda Kakching lamdamda Sakibani haiba takhel jagoi haina mingthonba ariba jagoi asigi maramda iba lairik ama fongbaga loinana takhel jagoi asi yauna thangta maiba jagoi maibi jagoi amadi Tripura gi artist singna tungan ba cultural jagoi sing utki ngasigi nupilan gi thorom aduda nunggi oiba warol piraduna Manipur Literary and Cultural Forum Tripura gi secretary Khoisnam Mangolna phongdokibada Manipuri ama oina Manipuri nupi singna hokiba lal nupilan asibo aikoina ningsingba asi yamnamak maru oi asigumba aikoigi historic oiraba thodok sing asi ngasigi mirona tunglam chata lakadawriba mirol singda liduna paduna tahanduna miramda lairabasu masagi jatigi masak takpuda chauthokchaba ado lahingadabani haiki Protection and Preservation Committee Manipur PPCM Khanungpo Apun Manupi Lop Nupi Kunai Chaukhat Lamjing Lop Minority Women Development Society Amadi Muslim Women Development Association gi Mijeng Makhada Marifum Doirak Subat Nupi Lan Numit Observation Committee na Sinduna Moregi Ima Kondong Lairembi Haraubungda Pangthokre Ngasigi Thorom aduda Khanungpo Apun Manupi Lop ki President TH Ibem Halaima Nupi Kunai Chaukhat Lamjing Lop ki President TH Jamuna Devi Muslim Women Development Association ki President Jubeda Begum amadi Minority Women Development Society ki President Nurjahan Begum na maru aiba miyoising oiki Moreda laiba tungan ba community gi luchingba sing special guest oina saruyaki matam adugi nupilanda thawaina pontha pikraba imasing mitamda laishukat ki thoromga mari lainana Dr. Asangbam Jiten Dr. L. Kamini Kumar amadi CH Usaranina resource person oina wangangki ngasigi nupilan numit observation ga mari lainana pangthokiba imasingi lamjelda saruk yakhiba singda achimba khudol amamamsu tamki Netaji Subhash Chandra Bose 125th birth anniversary celebration Manipur State Committee na Sinduna observe in a befitting manner haiba hiramda marifumdo shuba nupilan observation day ngasi Manipur Press Club ta pangthokre thorom aduda Manipur gi ima singna British ki mayokta thongna fana lanthingna kiba dubo ikai khunaba utpa oina tumina lepki thorom aduda Dunoi College Assam gi history department ki hanagi head of department eminent women leader Professor Chandralekha Das Committee asigi President Thoksom Surjabora Singh, Committee asigi Advisor Khagokpam Khamba Singh, Committee asigi Vice President Mayengbam Amutombi Singh amadi All India Safe Education Manipur State Committee ki President Tekcham Rameshwar Singhana President Member oina saruyaki. Tharomduda All India Safe Education Manipur State Committee ki President Tekcham Rameshwar Singhana hai Thingnakiba lal adu hauziksu loidri ningkha tamba malhalaga loilam sasan gi oiba otpanai bagi thabakti adumak chathari phongdoki English ngani taratareta CMN Birena nupi lalda saru yakhiba pangal nupi singbu recognize tawgani makoigi mari leinaba document sing pira u haina pikhrabasu hojik fawa recognize tawdaba asi apenba oidi haina United Manipur Muslim Women Development Organization amawdogi President Anwari Nurjahan phungdokre ngasi organization asina sinduna chingmairongda leiba Adim Jati Hall the Pangthokiba Nupilal Observation Gi Thoromga Mari Lainana Mahakna Wafam Sing Asi Phungdokibani Thoromasigi Manungchana Nupilal da Pangal Nupising Haina Mingthonba Lairi Amasu Phongki Thoronga Mari Lainana Mahakna Makha Taraduna Haikibada Manipur gi nupilanda pangal nupisingna saruk yakhiba adu Manipur lengakna chahi kayagi mamangdagi recognize tawbidana lakli hanjin na memorandum kaya pisalabasu ngasi fawwa tawbidri maramasina nupilalda saruk yakhibasing athubada lengak asina recognize tawbiu lambi thingjinduna ban blockade tawbasu pamde adubu recognition asi tawbidaba taragadi santi leiba mawongda khongjang tangsilakpasu yai haiki ngasigi thoromada kairao Maktingi Jila Parisad Dilela Begum Amuko ki President S. M. Jalal Mingsengi Executive Member S. Muhammadin Sheikh yauna tungan ba miyo kaya na saruk yaki hari All Manipur Democratic Women's Association na sinduna kumbongda marifumda Shubanu Pilal amasung
Nupilal lamjen pangthokre itihasik oiraba Nupilal gi marifum doi shuba kumon tharunga loinana Nupilal lamjen ngasi Khumbong Patu gi Laingam Khulda All Manipur Democratic Women's Association Amadwa gi Khumbong Area Committee na senduna pangthokre Thorom asigi Daista Imphal West Jilla Parishad ki Upadhyaksa Laisram Bobi Devi na Chief Guest Amadwa gi President Chanambam Sundari na President Imphal West Jilla Parishad Member Thinguzam Nilamni Singhana Special Guest Oriental College ki Associate Professor Jiranita Devi amasung Ngairangbam Gram Panchayat Member Konthauzam Zina Devi Anina Guest of Honor Singh oina famki Thorom asida Nupilal lamjen gi makok matang takraba sing amasung saruk yakiba nupi singda manamatum piduna ikai khumnab utki Nupilal numit ka mari lainana All Manipur Art and Culture Student Union Amaksuna senduna taramari shuba ima singidamak thoram huye lalong Manipur thangda Cultural Association Iribulda pangthokre ngasigi thoram aduda kakching tabam Sanathoi Basarma Sangit Natak Academy Awardee NG Sunil Singh President Amaksu TH Ibemubi Debi Assistant Senior Director JNMGA Amadi NG Ranjit Pradhan Guru JNMGA na Athoiba Mithunglen Tharomapu Amadi Akhanaba Mithunglen oina saruk yaki Tharonga mari lainana Amaksu gi General Secretary Samurai Latpam Abung Sarmana Hai Lamdam Sida Art Pu Thawai Yauna Jangsilliba National Amadi State ki Award Fangdribi Kayabu Thizinduna Makoina Art ki lamda Honariba Sing Adubu Ningsingduna Chahi Kudingi Thorom Asi Pangthokduna Lakpani Makatana Lamdam Asigi Nupi Oibising Art and Culture da Thabak Tauriba Singbu Thizinduna Makoibu Pukning Thogatpagi Thorom Makatana Chathagigani Fungdoki Thongna faraba ima sing adugi macha ama oina hiram khudingda lanthengna ngamloidaba leiti haina nauriya pakhanglakpa kendragi MLA KV na phongdokre BJP Mahila Morcha na senduna pangthokpa marifumda shuba Nupilal Thoramda mahakna hai ima sing adugi magun ngakpo oina lamdam sebu ngakpada thongna leina matam punamakda ningsingminaduna ingchikpa lamdam oihannaba honasi phongdoki Ngasigi thorom aduda L Lotika Leima President BJP Mahila Morcha T Mina Devi BJP State Vice President RK Taruni ex Adaksa Imphal West amadi Hasina Begum ex Adaksa Thawalna Thoromapu amadi akhanaba mithunglen oina saruk yaki Mapalamdagi lakpasingnasu lamdamasigi leijariba puwari ikai khumnafam thoi lamdamasigi miyoinasu puwarigi mafamsing matam chana Kalhogadabani Haina RK Sanayama Elias Megan Fondokre Marifu Humdo Shuba Nupila Ningsing Numit Kamari Lainana Ngasi Nupila Complex da RK Megana Nupila Gi Mitamda Kurumduna Ikai Kumnabu Utkre Thorom Aduda Ahong Pungi Auzik Lairiba Fivam Amadi Watok Asigi Matangda Pangmishing na Hangba Wahangi Bakumpira Duna Mahakna Hai Thok leba wathok asida maitai singi asoi basulai mafam adada laiba miyamnasu yamna alert oiba amachangi tampak haiba lam asidi maitai na mapung oina taba lam amani maitai ekhoigi puwari ga sagona duna laiba mafam sing asidi lenga amadi miyamna cheksinna ngak senduna thamaugadabani loinana ngak senbagi thabak asi shon khiba amadi yaukhidabana haujikti Kanadabada Communion Conflict Thoklakpani Masida Sunatana Mapalamdagi Lakpa Singnasu Lamdamasigi History Kangpam Thoi Amadi Ikai Khumnapam Thoi Haiki All Kakjing Christians Organization na sinduna ahanba All Kakjing Christians Joint Advent Christmas Pangthokre Kakjingi Yumbi Macha High School gi campus da ayupung nipan tarakpadagi nutil pung ama fawa pangthokiba thorom aduda miyoy chamri rom na saruk yaki Joint Advent Christmas ki theme na Glorify God in Unity na oiki ngasi thoromgi maru oiba saktam singna ishorbu thagatpagi isai sakpa amadi Bible Shastradagi Reverend N Devendra na speaker oina message pibana oiki thoromgi loirakpaga punamakna chaklen ama chaminaki Marfuru ke kum amagi lawlokpa loiraba matungda pangthokpa kumhai sikpui roi ngasi
Chingmairongda leiba TRI gi auditorium da pangthokre Imphal Mar Sikpui Ruoi 2022 na senduna pangthokpa thorom aduda Manipur gi Mar Furup na khunda ba tongan tongan ba khul kaya dagi lakpa miyosing na saruk yaki Mar Furup ki tongan ba nat ki oiba thorom kaya ga loinana pangthokpa thorom aduga mari lainana Imphal Mar Sikpui Ruoi 2022 gi chairman Lalbut Sai Jotena Sikpui Ruoi hairiba kumai asi Mar Furup na ningsingba thoktrama matamdagi hauna chahi amagi lawlokpa loiraba matungda pangthoktuna lakpa kumai ni adubu haukiba chahi ani romdi COVID-19 gi pandemic asina maram oiduna pangthokpa leplure loinana kumai asi Mar Furup na khundaba Manipur ga yumthangnaba atopa state kharadadi holiday fawba lawthoktuna chauna pangthokli Manipur gi oina so chahi khudengi December tani thoi asibo Sikpui Ruoi gi festival asi chauna pangthokpa yanaba laingakna numit asibo suti oina lawthokpiu hiram asiga mari lainana chief minister da kumja lising ani tarani panda memorandum amasu pisinba laikre haidi Manipur gi mapanda hanbo oina Tripura da nupilal gi mitam khinnaba ngasi All Manipur United Clubs Organization amuko gi president Phairoijam Nandoluwangna nunglep nungyung tamkhre nupilal mitam khilnga tawriba mafam ase Tripura da Maharani famthon ka khibi maitai ningol thongam tusibatina katlamba laisangi complex tani Manipur Literary and Cultural Forum Tripura amadi All Manipur United Clubs Organization amukona kosamnaduna Tripura gi Nagariya Radhamandap Debatabari complex ta thamgadawriba nupilal mitam asigi ngasi nunglep yungnum tambagi thorom aduda Nagariya Radhamandap Debatabari gi Secretary Konthaujam Dilip Singha Manipur Literary and Cultural Forum Tripura gi Advisor RK Tarunjit Forum asigi convener Khoishnam Ongbi Birala Vice President Thongra Tavam Gaurakishore Sharma amadi Ningombam Bir Singhana atoiba mitung sing oina saruyaki Thorom aduda nupilal gi mitam khinnaba sem sariba amadi nupilal ningsing thorom pangthokpada mateng oinaba amuko gi maikaidagi lupa lakh ahum gi senfam Manipuri Literary and Cultural Forum Tripura da kusinaki The Southern Manipur Art and Culture Promotion Center Kakching Kunyai Lekai gi Saknairaba artist singna thang tagi selut utuna Manipur gi nupilalda saruk yakhibi athauba singda ekai khumnaba utuna haudokiba thorom aduga mari lainana amuko gi president Phairoijam Nandoluwangna haikibada Manipur amadi mapalamda khundariba Manipuri singna Manipur gi nupi singna adungai Englishing ama chamapan supna mari gi July 3 ki amadi lising ama chamapan kuntramapan gi December 12 gi nupilan gi thaudok sing aduda utkiba mathongna maringjen adugi dambak yamna chawthokna hingli adubu adugumba thongna farabi ima ivel singi mitam khinbagi changdi Manipur amadi Manipuri singna khundariba mapalamda leitri Tripura da thamgadawriba mitam asina ahanbani Manipuri nupi singi mathongna maringjendo malem pombada sandoknaba hotnabada mafam kayada nupilal gi mitam khinba haibasi yamnamak mathautai Tripura matam amada takhel haina khangnaramba mafam asigi ningthauda maitai nupi taramarina mayum pankhiba oibana mafam ase Manipur ga hiram kayada mari lainarappa mafam amani Maram aduna amukona Manipuri Literary and Cultural Forum Tripura ga kusamnaraga nupilal gi mitam ase khinnaba thabak paikhatpa haujabani nupilal gi mitam ase chumnatagi thaudok ama ningsingnaba khinbanati haukraba thaudok tugi wari ningsinghanduna mamal yamlaba thaunagi inot ama matam chupada Manipuri miyamda pigadawribani haiki Chahi khudingi leptana nupilal numit ka mari lainana chatharakpa state level nupilal ningsing lamjen furukayagi nupi oibisingna saruk yaduna pangthokre state level nupilal ningsing lamjen organization committee na senduna nupilal memorial complex tagi lamthungpham singtamai fawbagi oiba kuntrama thoirak suba state level nupilal ningsing lamjen adu RDNPR minister Yumnam Khemchana lamthaki lamdam segi ima oibisingna hoje khunai se da thengnariba tamthiraba drug ki chaitheng asibo kokhanba hotnabada achauba thodang lawiu haina RDNPR minister Yumnam Khemchana phongdoki Singjamai supermarket ta pangthopa miyamgi mifam amada minister na hai nupilan gi thodok ase nupisingna puwari gi tangkak singda
खुनाई सेगे लौदना लाखिबा थौदांग अमगी मयेक लारबा खुदमनी चाहे कुंट्रा मंगादगी निफु मंगा निफु तरुकदगी यांखै मापन अमदी चाहे हुंफुगी मथक हाइना कैटेगरी अहुम थोकना खाइदोकदुना पांथोकिबा निंगसिंग लमजेन अदुदा चाहे कुंट्रा मंगादगिना निफु मंगा फावबगी ओइना हाइंगांगदगी सुनीता सिंगजमैदगी एम संध्यारानी अमदी निंगोम थोंगदगी एन शिल्पाना मकोक मथंग ताखी चाहे निफु तरुकदगी यांखै मापन फावबगी ओइना तागेल खोंगबादगी पाउनम इंदिरा खंगाबोक्तगी साइकोम विदेशिनी अमदी मैत्रम अवांग लेकाइदगी मोइरांगथेम किरण मथंग सेना मकोक मथंग सिंग ताखी लोइनना चाहे हुंफुगी मथकता लेबसिंगी ओइना कोंगपालदगी CH थाबलसंग समुरौदगी TH एकासिनी अमदी हावरंग सबलदगी के कुथुमना मकोक मथंग सिंग ताखी AFC Tribal Warriors na senduna Gawada December 13 pangthokadawriba Art of Combat MMA fight kidamak Manipur gi yamna nauriba MMA fighter Korau Henba Uruk Purel sem saba loibaga loinana chahi tarani thoida ngairiba All Russian fighter Ignatiti Sabchenkov ka thengnagadawri हिरमसेगी मतंगदा ngasi Manipur Press Club to pangthokpa pangmishinga unabada RMX MMA and Fitness takbitambiriba oza one championship ta ahumlak mai pakraba Rosen mainamna hai chahi 13 da ngairiba Korau Henba Urupurel na India gi oina yamna naha oiba MMA fighter international debut yawba hanba oigedawriba asida lamdamasegi mipung khudingna sawgatpiu loinana hairiba fight asida su Korau Henbana suksoi shoidana mai pakani haibagi thajaba thamki ngasi ayuk Jiribamgi kadam talada leiba Sunrise Club ki members sing amadi Manipur Building and Other Construction Workers Welfare Board ka kusamnaduna miyoi kayada labor card sing kusinabagi thorom ama pangthokre thorom aduda Manipur Building and Other Construction Workers Welfare Board ke chairperson ke Sarat Kumar Singh Jiribam BJP mandal gi vice president Tahemang Panmai State Councillor Mutum Bina Devi amadi social worker S Gitarani Devi na president member oina dais tafamki Tharomasegi matangda Manipur Building and Other Construction Workers Welfare Board ki chairperson ke Sarat Kumar Singh na phongdokkibada ngasi Jiribam gi kadam talada Manipur Building and Other Construction Worker Welfare Board na miyamda labor card sing inthokre ngasi gi card inthokpa sida lakpi haudaba praja singna club ki member singdagi lawbiba yagani aduga labor card ase pairaga fangba yaba benefits na chingba adugi matangdadi tonganba awareness program ama pangthoklaga miyamda khanghalagani haina mahakna phungdokki ngasigi card yenthokiba thorom aduda punna miyo yankhairom da card sing adu khusnaki The More Imphal Van and Other Light Vehicle Service Association na 20 Assam Rifles Kudeng Tabi Postpo Thagatpa Phongdorakli Association asigi President ki Mahut Sinduna member Romena Phongdokibada Hauzik Myanmar amadi Morega Tainaba border da free movement regime FMR gi athingba thamba amadi Hauzik Myanmar leibaki oinasu political issue leiba asina Myanmar romdagi pochai More romda puthokpa athingba laikhibana maram oiduna Imphal More lambi asida touristing lakhidaba nomagi lalol itik tawriba miyosing amadi gari thauraga hinjaramba miyosing da chauna awaba mayokna hale hairi state ki magistrate na pochai puthok pusen tawbada athingba kaya leirabasu Assam Rifles na miyobagi minungsi yengbiduna More dagi Imphal romda pochai sing puthokpa yahanbibagi damak 20 Assam Rifles Kudeng Tabi Post Puthagat Phongdorakli Manipur government na war on drugs ki changsilakli ba khongthang asidasu 20 Assam Rifles na achauba thodang lawriba sidasu association asina support tawri loinana gate asida ayuk nungthil namidang naidana miyamgi yaifanabagi damak emergency passenger tourist amadi private ki gari singi entry tawfam khaiduna miyamda apan pidana ba honariba sidasu association asina amukhan thagalakli Gujarat BJP Luchingba Bhupendra Patel bu anirak suba tamda chief minister oina ngasi wasak laukre Gandhinagar da laiba anoba secretary ta thorom aduda governor Acharya Devaratna wasak laubagi thabak lokaki
Ngasigi thorom aduda Prime Minister Narendra Modi, Union Home Minister Amit Shah amasung atai Central Minister kaya su saruk yaki Bhupendra Patel ga loinana Cabinet rank ki nipan yauna Minister tara taruk khaksu wasak lauki hanage Minister tara mathoishu Minister oina wasak laubada yauki Cabinet Minister sing adudi Kanu Desai, Rishikesh Patel, Raghavji Patel, Balwant Singh Rajput, Kunwarji Bavalia, Mulubera, Kuver Dindor, amasung Banuven Bavariani, ngasigi wasak lobagi tharomda specially invite kiba Sadhu Chani Khaksu Sarukyaki, backward class, scheduled caste, amasung scheduled tribe ki miyoy kaya su Sarukyaki December ama amasung mangada tangkak anirak thok na pangthokiba Gujarat Assembly Bikhalda BJP na absolute majority fangkibani seat Chamaga Marifuni Twigi Manungda said Chamaga Yankai Taruk Funky Masi bought share it chada Yankai Humdoini. Getlodia said Tagi Bhupendra Patel na bought lag amadas make mapan ani fangduna amukhana my paki hoki bachahi September da Bize Rupani na from Tado Krabagi Tungda Bhupendra Patel na CM Urakibani. Arubada Maruba Pau Amhana Bijari. Nasi mafum kayada na pilangi palan thorom pangthok na ki Tripura da napilangi mitam khinaba nunglep tangkre loinana Bhupendra Patel bu anirak suba oina Gujarat ke CM oina wasak laukhre ngasigi damakta di PAODAM matang sida loijari miyeng tabiri basingbo amukana khurumjari